ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯧ ꯃꯕꯨꯛ ꯐꯠꯇꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯁꯤꯗ ꯊꯧꯕ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯗꯤ ꯂꯩꯈꯤꯗꯦ꯫ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯊꯧꯕ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝ ꯆꯥꯔꯕ ꯑꯣꯏꯕꯅ ꯅꯨꯄꯤꯁꯨ ꯊꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯆꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯅꯨ ꯀꯌꯥ ꯐꯕ ꯃꯧ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯅꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤ ꯂꯧꯁꯤꯟꯅ ꯃꯆꯤꯟꯗꯁꯨ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯐꯤꯁꯦ ꯀꯅꯥꯝꯇꯅ ꯂꯧꯁꯤꯟꯕꯤꯅꯅꯕ ꯂꯩꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦ꯫ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯁꯦ ꯆꯥꯕ ꯈꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯀꯟꯕ ꯑꯇꯩꯗꯤꯅꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯆꯅꯨꯅ "ꯀꯅꯥꯅꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯏꯁꯤꯅ? ꯍꯩꯃꯥ, ꯑꯁꯤꯕꯨ ꯏꯆꯦ ꯊꯣꯏꯅꯨ ꯅꯠꯇ꯭ꯔꯅꯦ?" "ꯃꯥꯅꯤꯗ." ꯊꯣꯏꯅꯨ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ "ꯍꯥꯏ ꯆꯅꯨ, ꯅꯪꯕꯨ ꯐꯤ ꯂꯧꯁꯤꯜꯂꯝꯃꯤꯔꯣ?" "ꯍꯣꯏ ꯏꯅꯦ, ꯏꯃꯧꯗꯤ ꯊꯕꯛꯀ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ." "ꯏꯅꯦ, ꯑꯩ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯅꯕ ꯑꯝꯇ ꯂꯩꯇꯦ." "ꯍꯣꯏꯅꯦ, ꯅꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅꯀꯣ." "ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ." "ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯒꯤ ꯃꯧꯗꯨꯗꯤꯅꯦ ꯐꯤꯒ ꯑꯃꯠꯇ ꯂꯧꯁꯤꯟꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ." "ꯐꯤ ꯂꯧꯁꯤꯟꯅꯤ ꯍꯥꯏꯕ ꯈꯪꯗꯦꯕ ꯏꯅꯦ?" "ꯍꯣꯏꯅꯦ, ꯃꯗꯨꯒ ꯈꯪꯕ ꯅꯠꯇꯦꯅꯦ." "ꯑꯗꯨꯗꯤ ꯏꯅꯦꯅ ꯑꯗꯨꯝ ꯂꯧꯁꯤꯜꯂꯦ?" "ꯏꯅꯦꯅ ꯂꯧꯁꯤꯟꯗ꯭ꯔꯗꯤ ꯀꯅꯥ ꯂꯧꯁꯤꯟꯅꯤ? ꯐꯤ ꯂꯧꯁꯤꯟꯕꯒꯤꯗꯃꯛꯇ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯒ ꯂꯩꯔꯅꯤ ꯍꯥꯏꯗꯅꯅꯦ ꯏꯅꯦꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ." "ꯌꯥꯏ ꯌꯥꯏ ꯈꯪꯗꯅ ꯁꯨꯝ ꯍꯦꯟꯖꯤꯟꯖꯔꯛꯆꯅꯤꯀꯣ ꯏꯅꯦ." "ꯍꯦꯟꯖꯤꯟꯕ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯕꯅꯤꯅꯦꯍꯦ ꯏꯕꯦꯝꯃ ꯅꯪꯕꯣ." "ꯑꯗꯣ ꯏꯅꯦ, ꯏꯅꯦꯕꯨ ꯀꯩ ꯂꯩꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯥ ꯎꯅꯒꯦ ꯍꯥꯏꯔꯣ? ꯏꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ." "ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯂꯥꯛꯏꯕꯒꯤ ꯃꯔꯝꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ." "ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯏꯅꯦꯁꯨ꯫ ꯀꯩꯅꯣꯅꯤ, ꯅꯣꯏꯒꯤ ꯑꯁꯤꯗꯒꯤ ꯃꯔꯣꯏꯁꯦ ꯃꯀꯥ ꯑꯃꯅꯤꯗ ꯍꯦꯛꯆꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯅꯈꯣꯏꯒꯤꯁꯦ ꯌꯥꯝꯅ ꯐꯩ." "ꯀꯩꯅꯣ ꯏꯅꯦ, ꯏꯅꯦ ꯍꯣꯏꯒꯤ ꯃꯔꯣꯏ ꯍꯧꯕꯤꯗ꯭ꯔꯕꯔꯣ? ꯏꯪꯈꯣꯜꯕꯨ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯐꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯍꯥꯟꯅꯗꯤ." "ꯑꯣ, ꯍꯧꯔꯝꯃꯦ, ꯃꯌꯥꯝ ꯑꯃ ꯍꯧꯔꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯏꯃꯧꯗꯨꯅ ꯄꯠ ꯄꯠ ꯄꯪꯊꯠꯇ ꯊꯠ꯫ ꯃꯀꯥ ꯇꯥꯏ ꯈꯪꯗꯦ ꯇꯥꯗꯦ ꯈꯪꯗꯦ, ꯆꯥꯛ ꯊꯣꯡꯅꯁꯨ ꯄꯪꯍꯦꯛꯇ ꯍꯦꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯃꯔꯣꯏ ꯃꯀꯥ ꯇꯥꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯦꯗꯅ ꯂꯣꯏꯅ." "ꯑꯁ, ꯑꯗꯨꯝꯅ ꯍꯦꯛꯄꯗꯨꯗꯤ ꯐꯠꯇꯦꯗꯅ ꯃꯥꯁꯨ." "ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯄꯣꯠ ꯆꯩ ꯈꯨꯍꯦꯛ ꯆꯥꯍꯦꯛ ꯂꯨꯈꯤꯗ꯭ꯔꯕ ꯑꯩꯅ ꯐꯅ ꯊꯥꯏ, ꯃꯥꯅꯅꯦ ꯄꯠꯍꯟꯕ ꯁꯤꯍꯟꯕꯒꯤ ꯁꯔꯨꯛꯅꯤ." "ꯑꯗꯣ ꯏꯅꯦ, ꯃꯔꯣꯏꯁꯦ ꯀꯩꯗꯧꯔꯒꯦ? ꯏꯅꯦꯅ ꯍꯥꯏꯕꯁꯤꯗ ꯍꯦꯛꯄꯕꯨꯗꯤ ꯌꯥꯝꯅ ꯍꯦꯛꯍꯟꯅꯤꯡꯕꯅꯤ, ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅ ꯌꯥꯔꯣꯏꯌꯦ ꯏꯅꯦ." "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯏꯪꯈꯣꯜꯗꯒꯤ ꯃꯤꯅ ꯄꯣꯠ ꯆꯩ ꯍꯦꯛꯄꯁꯦ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯤ ꯌꯥꯝ ꯁꯥꯎꯏ." "ꯊꯔꯣꯕꯣ?" "ꯍꯣꯏ ꯏꯅꯦ, ꯏꯅꯦꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯦꯛꯍꯟꯈꯤꯗꯣꯏꯕ, ꯑꯗꯨꯒ ꯃꯤ ꯆꯠꯈ꯭ꯔꯒꯅꯅꯦ ꯑꯩꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯇꯥꯏꯅꯗꯣꯏꯕ ꯑꯩꯉꯣꯟꯗ." "ꯀꯩꯅꯣꯅꯦ, ꯊꯔꯣꯅꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ?" "ꯇꯧꯏ ꯏꯅꯦ, ꯑꯩꯅ ꯊꯥꯕꯁꯨ ꯅꯠꯇꯦ, ꯏꯅꯦꯝꯄꯣꯛꯅ ꯊꯥꯖꯕꯅꯤꯗꯣ, ꯑꯗꯨꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯦ." "ꯃꯔꯣꯏ ꯃꯀꯥ ꯑꯃ ꯑꯅꯤ ꯍꯦꯛꯄꯒꯤꯕꯨ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯍꯧꯅꯗꯦꯗꯅ." "ꯈꯪꯗꯦꯗ ꯏꯅꯦ, ꯑꯩꯈꯣই ꯏꯅꯦꯝꯄꯣꯛꯇꯤꯅꯦ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ꯫ ꯑꯩꯅ ꯊꯥꯕ ꯑꯣꯏꯔꯗꯤ ꯏꯅꯦꯝꯄꯣꯛꯅ ꯐꯅ ꯆꯩꯔꯁꯨ ꯍꯦꯛꯍꯟꯕ ꯌꯥꯕ, ꯑꯩꯅ ꯊꯥꯕꯅꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯗ ꯑꯩꯅ ꯊꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯅꯦ꯫ ꯄꯣꯠ ꯆꯩ ꯍꯦꯛꯄ ꯑꯗꯨ ꯐꯥꯎꯕꯗꯅꯦ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯔꯤꯕꯖꯥꯠꯅꯤꯗ ꯑꯩꯁꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ." "ꯍꯣꯏ ꯏꯅꯦ, ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯃꯔꯣꯏꯁꯤꯒꯤ ꯑꯃꯨꯛ ꯏꯅꯦꯝꯄꯣꯛꯀ ꯈꯠꯅꯕꯗꯣ ꯇꯟꯕ ꯑꯗꯨꯒꯤꯅꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯅꯦ ꯁꯥꯎꯗꯦꯗ, ꯏꯅꯦ ꯆꯠꯂꯦꯀꯣ." "ꯍꯣꯏ ꯏꯅꯦ." ꯊꯣꯏꯅꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯣꯅꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ? ꯑꯩꯕꯨ ꯏꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯃꯃꯥꯡꯗ ꯅꯍꯥꯟꯋꯥꯏ ꯑꯔꯩ ꯑꯔꯩꯕ ꯍꯦꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯧ ꯑꯁꯤꯅ ꯐꯅ ꯐꯕꯗꯤ ꯃꯥꯜꯂꯒ ꯈꯪꯗ꯭ꯔꯦꯗ, ꯃꯧ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯊꯔꯣ ꯃꯥꯅ ꯁꯥꯎꯔꯤꯕ, ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯍꯟ ꯊꯪꯗ ꯃꯔꯣꯏ ꯃꯆꯥ ꯑꯃꯒꯤ ꯏꯀꯥꯏꯕ ꯍꯦꯛ ꯅꯪꯉꯒ ꯇꯧꯔꯤꯁꯦ, ꯃꯁꯤ ꯄꯨꯝꯕꯁꯦ
ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯃꯊꯣꯡ ꯍꯣꯛꯇꯕꯤꯗꯣ ꯃꯥꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯒꯤ ꯃꯧꯁꯤꯗ ꯀꯌꯥꯗ ꯍꯩꯁꯤꯡꯂꯤꯕꯅꯣ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯗꯨꯅ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯁꯨ ꯆꯅꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯒꯤ ꯃꯔꯣꯏꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯈꯤ ꯀꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯌꯥꯔꯛꯀꯗꯕꯁꯤ ꯃꯉꯥꯏ꯫ ꯃꯤꯅ ꯋꯥꯅ ꯊꯥꯔꯒ ꯆꯥꯅꯤꯡꯂꯕꯗꯤ ꯊꯥꯔꯒ ꯆꯥꯒꯦ ꯍꯥꯏꯗꯤꯅꯦ꯫ ꯃꯃꯥꯏ ꯑꯁꯦ ꯑꯍꯟ ꯊꯪꯗ ꯏꯕꯨ ꯏꯀꯥꯏꯗꯦ, ꯃꯤꯉꯣꯟꯗꯒꯤ ꯃꯔꯣꯏ ꯍꯦꯛꯀꯦ ꯀꯥꯏꯅ꯫ ꯏꯀꯥꯏꯕꯗꯤ ꯈꯪꯗꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩꯁꯦ ꯍꯦꯛꯑꯒ ꯆꯥꯖꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯦꯝ ꯊꯔꯣꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯂꯥꯛꯑꯝꯃꯤꯗꯨꯕꯣ? ꯏꯅꯦ ꯊꯣꯏꯅꯨꯅꯦ꯫ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯃꯔꯣꯏ ꯍꯦꯛꯀꯦꯅ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯔꯣꯏꯕꯨ ꯍꯦꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯥꯏꯗꯒꯤ ꯍꯦꯛꯄꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯊꯥꯔꯒ ꯃꯈꯣꯏꯅ ꯍꯦꯛꯑꯒ ꯄꯪꯆꯥ ꯆꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯅꯨꯗꯨ ꯏꯃꯨꯡꯗ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯊꯔꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯕꯨꯛ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯧꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯃꯤꯅ ꯃꯔꯣꯏ ꯆꯔꯥ ꯑꯃ ꯍꯦꯛꯆꯕꯕꯨ ꯀꯩꯗꯧꯏ ꯍꯦꯛꯀꯦ? ꯃꯔꯣꯏꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯗꯕꯁꯤ ꯃꯉꯥꯏ꯫ ꯃꯑꯣꯡꯗꯒꯗꯤ ꯋꯥꯅ ꯊꯥꯕ ꯀꯥꯏꯅ ꯃꯤꯅ ꯇꯥꯕꯗꯗꯤ ꯃꯥꯅ ꯊꯥꯕꯒ ꯃꯥꯟꯅꯤꯅꯤ, ꯊꯥꯕꯅ ꯑꯩꯅ ꯊꯥꯔꯒ ꯅꯣꯡꯃꯗ ꯁꯤꯃ ꯊꯥꯖꯤꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯋꯥꯖꯥꯎꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯂꯤꯕ꯫ ꯆꯅꯨꯅ ꯂꯧꯁꯤꯜꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯏꯅꯦꯝꯄꯣꯛꯅꯤꯅ ꯇꯧꯔꯤꯁꯦ ꯐꯕ ꯑꯃꯨꯛꯀ ꯁꯥꯗꯅ ꯍꯅꯨꯊꯪꯁꯤꯗ꯫ ꯆꯅꯨ ꯐꯤꯁꯤꯡ ꯑꯗꯨ ꯁꯨꯝ ꯊꯨꯞꯂꯝꯕꯗꯒꯤ ꯍꯩꯃꯥ, ꯁꯤꯗꯤ ꯏꯅꯦꯝꯄꯣꯛꯀꯤ ꯐꯅꯦꯛ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯉꯥꯛꯇꯔꯥꯅ ꯈꯜꯂꯒ ꯃꯆꯨꯒꯁꯤ ꯐꯅꯗꯨꯝ ꯐꯖꯩꯅꯦꯍꯦ꯫ ꯆꯅꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯃꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯊꯝꯖꯤꯜꯂꯒꯦ, ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ꯫ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯄꯗ ꯏꯃꯥꯒꯤ ꯄꯨꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯆꯅꯨ ꯐꯅꯦꯛꯇꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯔꯣ ꯆꯪꯂꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯅ ꯐꯤ ꯂꯧꯁꯤꯟꯕꯗ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯌꯥꯎꯔꯝꯒꯅꯤ, ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯆꯅꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯕ? ꯍꯣꯏꯅꯦ, ꯑꯩꯒꯤ ꯐꯅꯦꯛꯅꯤꯅꯦ꯫ ꯑꯩꯅ ꯂꯧꯁꯤꯟꯕꯗꯗꯤ ꯌꯥꯎꯗꯦꯌꯦ ꯏꯃꯥ꯫ ꯏꯃꯥꯅ ꯉꯁꯥꯏ ꯃꯄꯥꯟꯗ ꯅꯪꯒꯤ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯐꯧꯔꯝꯕꯅꯤꯗ꯫ ꯑꯩꯅ ꯂꯧꯁꯤꯟꯕꯗꯗꯤ ꯌꯥꯎꯗꯦꯗ ꯏꯃꯥ꯫ ꯅꯪꯕꯨ ꯂꯧꯁꯤꯟꯕꯗ ꯌꯥꯎꯗꯦꯕ? ꯌꯥꯎꯗꯦꯕꯣ ꯑꯩꯅ ꯂꯧꯁꯤꯟꯕꯗꯗꯤ꯫ ꯅꯪꯒꯤ ꯐꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯗꯤ ꯌꯥꯎꯗꯦꯀꯣ? ꯑꯝꯇꯗꯤ ꯃꯨꯟꯅ ꯌꯦꯡꯉꯨ, ꯌꯥꯎꯐꯝ ꯊꯣꯛꯏꯗ꯫ ꯑꯁ, ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ? ꯑꯩꯕꯨ ꯏꯁꯥꯒꯤ ꯐꯤ ꯐꯅꯦꯛ ꯃꯁꯛ ꯈꯪꯖꯗꯕꯗꯧꯅ꯫ ꯑꯩꯁꯨ ꯏꯃꯥꯒꯤꯗꯣ ꯌꯥꯎꯔꯗꯤ ꯌꯥꯎꯋꯦ ꯍꯥꯏꯔꯅꯤ, ꯌꯥꯎꯗꯕꯩꯅꯦ ꯑꯩꯅ ꯌꯥꯎꯗꯦ ꯍꯥꯏꯁꯦ꯫ ꯑꯩꯅ ꯍꯨꯔꯥꯟꯒꯗꯕꯁꯤ ꯃꯉꯥꯏꯔꯦ ꯏꯃꯥꯒꯤ ꯐꯅꯦꯛꯇꯣ꯫ ꯀꯩꯅꯣ ꯈꯪꯗꯦ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ꯫ ꯇꯨ, ꯐꯤ ꯃꯔꯛꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯅꯨꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ, ꯊꯔꯣ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯇꯨꯅ꯫ ꯀꯔꯤ ꯃꯧꯅꯣꯅꯦꯍꯦ, ꯆꯨꯝꯅ ꯋꯥ ꯑꯃꯇ ꯉꯥꯡꯅꯕ ꯌꯥꯗꯕꯁꯤꯕꯣ? ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯣꯛꯏ, ꯋꯥꯈꯜꯒ ꯇꯥꯖꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯐꯧꯗꯤ ꯐꯧꯔꯝꯕꯅꯤꯗ꯫ ꯊꯔꯣꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯅꯨ ꯃꯥꯅ ꯉꯝꯗꯨꯅ ꯃꯅꯦꯝꯄꯣꯛꯀꯤ ꯐꯅꯦꯛ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯔꯣꯗꯨ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨ ꯊꯤꯖꯔꯝꯃꯤ꯫ ꯄꯣꯠ ꯆꯩ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯐꯅꯦꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯂꯤꯕꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯅꯨ ꯄꯣꯠꯐꯝꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯣꯏꯃꯤꯟꯅꯕ ꯇꯣꯝꯕꯤꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯤꯕꯨ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯀꯥꯏꯗꯩ ꯂꯩꯖꯥꯠꯅꯣ? ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯕꯣ꯫ ꯍꯌꯦꯡꯗꯤ ꯏꯄꯥꯝꯂꯣꯝꯗ ꯆꯠꯇꯧꯕ ꯂꯩꯔꯦ, ꯑꯁꯤꯒ ꯏꯜꯂ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯍꯌꯦꯡ ꯍꯦꯛꯇ ꯋꯥꯏꯔꯨꯒꯦ ꯆꯠꯂꯝꯗꯥꯏꯗ꯫ ꯑꯁꯨꯝꯅ ꯆꯅꯨꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯣꯠ ꯆꯩ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯅꯨꯗꯨ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯆꯅꯨ ꯂꯥꯛꯄ ꯎꯕꯗ ꯍꯩꯃꯥ, ꯏꯆꯦ, ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯑꯣ꯫ ꯆꯅꯨꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯅꯈꯣꯏꯗꯤ ꯏꯪꯈꯣꯜꯒꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ, ꯁꯨꯝ ꯄꯪꯊꯥꯗ ꯊꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯛ ꯐꯔꯤꯁꯤꯕꯨ ꯀꯥꯏꯗꯒꯤ ꯄꯪꯊꯥꯗ ꯊꯥꯕꯅꯣ? ꯏꯪꯈꯣꯜꯒꯤ ꯂꯩꯍꯥꯎꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯏꯆꯦ, ꯑꯗꯨꯒꯤꯅꯤ꯫ ꯏꯪꯈꯣꯜ ꯀꯣꯏꯕꯗꯤ ꯀꯅꯥꯅ ꯀꯣꯏꯔꯤꯕ? ꯄꯥꯔꯤꯅ ꯀꯣꯏꯔꯤꯔꯣ? ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ, ꯑꯩꯅ ꯀꯣꯏꯕꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯃꯇꯥ ꯑꯁꯤꯗ ꯏꯪꯈꯣꯜꯗꯒ ꯌꯦꯡꯁꯤꯟꯕ ꯁꯪꯕ ꯅꯠꯇꯦꯗ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯅ ꯏꯪꯈꯣꯜꯁꯤꯗꯅꯦ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯕꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯕꯁꯤ꯫ ꯌꯥꯝꯅꯕꯨ ꯍꯩꯅꯦ ꯅꯪꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕꯕꯨ꯫ ꯌꯨꯝꯗꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯔꯛꯄ꯭ꯔꯣ?
ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ, ꯌꯨꯝꯗꯒ ꯑꯃꯠꯇ ꯇꯧꯖꯔꯛꯇꯦꯗ. ꯁꯤꯗ ꯂꯥꯛꯑꯒ ꯃꯧ ꯑꯣꯏꯔꯒ ꯇꯧꯔꯤꯕꯁꯤꯅꯤ. ꯏꯅꯦꯝꯄꯣꯛ ꯑꯃꯗꯤ ꯏꯀꯨꯕꯣꯛ ꯑꯃ ꯂꯩꯗꯅ ꯃꯈꯣꯏꯅ ꯀꯣꯏꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯐꯕ ꯎꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯐꯔꯗꯤ ꯍꯥꯏꯅ ꯈꯟꯕꯗ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯉꯝꯅꯤꯗ ꯍꯥꯏꯅ ꯇꯧꯈꯤꯕꯅꯤ ꯏꯆꯦ. ꯏꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗ. ꯁꯤꯗꯒꯤ ꯐꯅꯦꯛꯁꯤꯅ ꯅꯪꯅ ꯁꯥꯔꯤꯔꯣ? ꯍꯣꯏ ꯃꯥꯅꯦ ꯏꯆꯦ. ꯅꯈꯨꯠꯄꯨ ꯅꯥꯜꯂꯒ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯍꯣꯏ ꯏꯆꯦ, ꯃꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏ. ꯏꯆꯦꯁꯨꯅꯦ ꯑꯝꯇ ꯂꯧꯕ ꯇꯥꯔꯦ. ꯍꯣꯏ ꯏꯆꯦ, ꯂꯧꯑꯣ. ꯑꯗꯣ ꯏꯆꯦꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯏꯆꯦꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤꯅꯦ ꯇꯣꯝꯕꯤ. ꯑꯗꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕ. ꯀꯩꯅꯣ ꯏꯆꯦ, ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯍꯥꯏꯕ ꯉꯝꯕ ꯉꯝꯗꯕꯅ ꯇꯧꯔꯒ ꯂꯩꯗꯨꯕꯨ. ꯀꯣꯛ ꯍꯥꯏꯌꯨ ꯏꯆꯦ. ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯣꯏꯕꯤꯒꯅꯨꯀꯣ. ꯂꯩꯀꯥꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ. ꯏꯆꯦꯁꯦ ꯏꯀꯥꯏꯕ ꯑꯗꯨꯒꯤꯅꯤꯅꯦ. ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯆꯦ, ꯀꯣꯏꯒꯅꯣꯕ. ꯑꯇꯩ ꯅꯠꯇꯦꯗ ꯏꯆꯦꯁꯦ, ꯅꯪꯉꯣꯟꯗꯒꯤ ꯐꯤ ꯑꯃꯈꯛꯇ ꯋꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯦ. ꯃꯥꯅꯤ. ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯏꯆꯦ? ꯅꯪꯅꯗꯤ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯔꯤꯕ, ꯏꯆꯦꯅꯗꯤ ꯏꯀꯥꯏꯔꯤꯕ ꯇꯧꯔꯤꯁꯦ. ꯑꯁ ꯁꯤꯒꯤꯕꯨ ꯏꯀꯥꯏꯕ ꯍꯧꯅꯗꯦꯗ ꯏꯆꯦ, ꯅꯅꯥꯎꯗꯒꯤꯕꯨ. ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ. ꯀꯔꯝꯕ ꯐꯤꯅꯣ? ꯏꯆꯦ ꯑꯩ ꯂꯧꯊꯣꯛꯎꯈꯤꯒꯦ. ꯉꯔꯥꯡ ꯅꯪꯅ ꯏꯟꯈꯤꯕ ꯑꯁꯪꯕ ꯃꯆꯨꯅ ꯃꯄꯥꯟ ꯀꯣꯠꯄꯗꯣ. ꯍꯣꯏ ꯏꯆꯦ, ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯄꯨꯊꯣꯔꯛꯀꯦ. ꯍꯣꯏ ꯍꯣꯏ. ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ. ꯆꯅꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯗꯨ ꯐꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯒ, ꯁꯤ ꯐꯤꯁꯦ ꯑꯣꯏꯗꯣꯏꯔꯣ ꯏꯆꯦ? ꯃꯥꯅꯦ ꯃꯥꯅꯦ, ꯑꯗꯨꯅꯤ. ꯁꯦ ꯏꯆꯦ, ꯁꯤꯗ ꯂꯩꯔꯦ. ꯅꯪꯒꯤ ꯐꯤꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ. ꯐꯖꯕꯅꯦ ꯏꯆꯦ. ꯁꯤꯕꯨ ꯀꯥꯏꯗ ꯂꯩꯅꯣ? ꯅꯅꯥꯎ ꯅꯨꯄꯥꯅ ꯂꯩꯔꯛꯄꯅꯦ ꯏꯆꯦ. ꯑꯁ ꯑꯩꯈꯣꯏ ꯊꯧꯕꯁꯤꯗꯤ ꯐꯤ ꯂꯩꯕꯒ ꯌꯥꯝ ꯍꯩꯖꯥꯠꯅꯤꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯍꯩꯌꯦ ꯏꯆꯦ, ꯑꯩꯉꯣꯟꯗꯒꯤ ꯃꯥꯅꯕꯨ ꯍꯦꯟꯅ ꯍꯩ. ꯑꯗꯨꯅꯦꯃꯤ, ꯏꯆꯦ ꯅꯪꯒꯤ ꯐꯤ ꯐꯖꯕꯁꯦ ꯏꯟꯊꯔꯒ ꯆꯠꯊꯔꯒꯦꯍꯦ. ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯆꯦ? ꯏꯄꯥꯝꯂꯣꯝꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤꯅꯦ. ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯇꯣꯏꯅꯣ ꯏꯆꯦ? ꯉꯁꯤ ꯆꯠꯇꯣꯏꯅꯤ. ꯅꯣꯏꯗꯒꯤ ꯍꯦꯛ ꯍꯟꯕꯒ ꯆꯠꯂꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯀꯣꯛ ꯍꯥꯏꯒꯦ ꯍꯥꯏꯗꯦ. ꯑꯣ ꯍꯦꯛ ꯍꯥꯏꯕꯗꯣ ꯉꯝꯗꯗꯅ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯨ. ꯏꯆꯦꯁꯤꯃ. ꯑꯗꯣ ꯇꯣꯝꯕꯤ, ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯤ ꯋꯥꯏ ꯈꯣꯠꯂꯦꯒꯁꯤ ꯅꯪꯒꯤ ꯅꯨꯄꯥ ꯄꯥꯔꯤꯗꯒ ꯍꯥꯏꯒꯅꯨꯀꯣ. ꯍꯥꯏꯔꯣꯏ ꯏꯆꯦ. ꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ? ꯅꯨꯄꯤ ꯋꯥꯒ ꯅꯨꯄꯥ ꯋꯥꯒ ꯄꯨꯟꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯗ ꯏꯆꯦ. ꯑꯗꯨꯅꯤ. ꯑꯗꯣ ꯏꯆꯦꯁꯨ ꯊꯦꯡꯉꯤ. ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯒꯦ. ꯑꯁꯨꯝꯅ ꯆꯅꯨꯗꯨ ꯃꯈꯣꯏꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯔꯣ ꯃꯥꯡꯒꯣꯟꯗ ꯍꯋꯥꯏ ꯈꯣꯛꯇꯨꯅ ꯂꯩ. ꯊꯔꯣ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯍꯋꯥꯏꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤ ꯇꯤꯟꯒꯤ ꯇꯤꯟ ꯉꯥꯛꯇ. ꯇꯤꯟꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯊꯣꯛꯏꯅꯦ ꯇꯧꯔꯤꯁꯦ. ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯊꯔꯣꯅ, ꯏꯃꯧ ꯏꯕꯦꯝꯃ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯊꯕꯛꯅ ꯊꯕꯛ ꯌꯥꯝꯕꯁꯤꯗ ꯀꯩ ꯋꯥꯅꯣ ꯈꯔ ꯊꯨꯅ ꯍꯥꯏꯔꯛꯑꯣ. ꯍꯌꯦꯡꯁꯦ ꯃꯅꯤꯡꯒꯤ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯅꯤ. ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯄꯤꯅꯅꯕ ꯄꯣꯛꯄꯥꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯈꯨꯜ ꯂꯩꯀꯥꯏꯅꯤꯅ ꯈꯤꯇ ꯌꯥꯝ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ. ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯃꯐꯝꯗꯗꯤꯅꯦ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕ ꯇꯧꯔꯤꯁꯦ. ꯏꯃꯥꯅ ꯏꯕꯨꯡꯉꯣꯗ ꯍꯪꯕꯗꯗꯤ ꯅꯪꯉꯣꯟꯗꯒꯤ ꯂꯧꯔꯣꯅ ꯍꯥꯏꯔꯝꯕ. ꯑꯗꯨꯗꯅꯦ ꯏꯃꯥꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ. ꯁꯤꯒꯨꯝꯕ ꯄꯣꯄꯥꯡ ꯆꯦꯄꯥꯡꯒꯤꯁꯨꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯗ ꯏꯃꯥ. ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯉꯥꯔꯤ ꯊꯨꯝ ꯆꯥꯛꯈꯨꯝꯒꯤ ꯃꯌꯥꯝ ꯑꯃꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯌꯥꯎꯁꯤꯜꯂꯨꯔꯤꯕ ꯃꯔꯨꯞ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯨꯟꯅꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯁꯦꯠꯇ ꯆꯥꯗꯕꯁꯨ ꯌꯥꯗꯦ, ꯃꯤꯔꯛ ꯇꯤꯟꯗꯕꯁꯨ ꯌꯥꯗꯦ. ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯃꯔꯣꯜ ꯑꯃ ꯀꯨꯡꯂꯤꯕ. ꯃꯔꯛꯁꯤꯗ ꯅꯆꯥꯅꯨꯄꯥꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥꯁꯨ ꯐꯪꯕ ꯅꯠꯇꯦ. ꯂꯩꯇꯦꯗ ꯑꯝꯇ. ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯄꯤꯗꯣꯏꯅꯣ? ꯊꯔꯣꯅ ꯇꯞꯅ. ꯏꯃꯥꯅ ꯁꯨꯝ ꯂꯩꯕ꯭ꯔꯥ ꯍꯪꯕꯅꯤꯗ. ꯂꯩꯇ꯭ꯔꯕꯗꯤ ꯐꯔꯦꯁꯦ ꯀꯩꯗꯧꯔꯒꯦ? ꯆꯅꯨ ꯃꯈꯥ ꯇꯥꯗꯨꯅ, ꯏꯃꯥꯁꯨꯅꯤ. ꯌꯥꯝ ꯀꯟꯅ ꯑꯍꯜ ꯑꯣꯏꯕꯃꯛꯁꯨ ꯅꯠꯇꯦ, ꯆꯠꯄ ꯉꯝꯗꯕ ꯆꯥꯕ ꯌꯥꯗꯕꯁꯨ ꯅꯠꯇꯦ. ꯌꯥꯔꯤꯕ ꯃꯈꯩ ꯀꯔꯤꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯗꯅꯦ ꯉꯥꯕꯤꯔꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ. ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯨꯁꯤꯜꯂꯛꯑꯒ ꯆꯥꯒꯅꯤꯗꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ. ꯁꯤ ꯍꯥꯏꯗꯅ ꯌꯥꯝ ꯐꯠꯇꯅꯁꯨ ꯎꯒꯅꯨ. ꯄꯨꯝꯅꯃꯛꯁꯦ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯅꯨꯗꯣ ꯏꯃꯨꯡꯗ ꯁꯥꯎꯔꯥꯡꯅꯅ ꯆꯪꯈꯤ. ꯊꯔꯣꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ. ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯕ ꯃꯇꯝ ꯑꯗꯨꯅꯤ. ꯆꯅꯨ ꯃꯅꯦꯝꯄꯣꯛꯄꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯊꯣꯔꯛꯂꯝꯃꯤ. ꯍꯅꯨꯕꯤꯅꯦ ꯀꯥꯏꯅ ꯀꯥꯏ ꯆꯠꯂꯤꯅꯣ ꯈꯪꯗꯦꯕ. ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯀꯧꯅꯔꯗꯅ.
ꯊꯔꯣꯗꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯥꯔꯛꯂꯝꯃꯤ ꯆꯅꯨꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯔꯕ꯭ꯔꯣ ꯏꯃꯥꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯊꯤꯔꯝꯃꯕꯅꯤ ꯊꯥꯡꯇꯣꯛꯑꯒ ꯆꯥꯔꯣ ꯑꯩ ꯐꯤ ꯁꯨꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯅꯨꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯐꯤ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯊꯔꯣ ꯃꯈꯥ ꯀꯩꯝꯇ ꯇꯥꯖꯗꯅ ꯏꯃꯨꯡꯗꯒꯤ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯆꯥꯔꯝꯃꯤ ꯊꯔꯣ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯃꯥ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥꯅ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ ꯉꯥꯔꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ ꯉꯥ ꯑꯌꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯉꯥ ꯑꯌꯥꯏꯕꯒ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦꯗ ꯌꯥꯝ ꯀꯨꯏꯔꯦ ꯉꯔꯥꯡ ꯏꯕꯨꯡꯉꯣꯅ ꯉꯥ ꯐꯥꯔꯛꯄꯒꯤ ꯉꯥ ꯉꯧꯊꯣꯛꯑꯒ ꯊꯝꯈꯤꯕꯗꯣ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯐꯅꯌꯥꯝꯗꯤ ꯌꯥꯝꯈꯤꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯗꯨꯗꯤꯅꯦ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯕꯅꯤ ꯂꯣꯏꯈ꯭ꯔꯦꯕ ꯂꯣꯏꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦꯗꯅ ꯆꯅꯨ ꯃꯈꯥ ꯇꯥꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯉꯥꯔꯧ ꯍꯥꯞꯄꯒ ꯆꯥꯕ ꯉꯝꯕ ꯅꯠꯇꯦ ꯏꯃꯨꯡꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯁꯦꯜ ꯃꯌꯥꯝ ꯃꯌꯥꯝ ꯊꯣꯛꯄ ꯏꯃꯨꯡ ꯅꯠꯇꯦ ꯊꯣꯡꯉꯝꯕ ꯈꯔ ꯆꯥꯕ ꯇꯝꯁꯤ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯀꯅꯥꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯉꯥꯔꯧ ꯀꯥꯏꯅ ꯑꯔꯩꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯕ ꯅꯠꯇꯦ ꯊꯔꯣ ꯃꯥꯟꯅꯕ ꯇꯟꯕꯅ ꯍꯣꯏ ꯏꯃꯧꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯑꯔꯩꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯣ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯈꯔ ꯂꯩꯅꯁꯤ ꯆꯥꯛ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯐꯔꯕ ꯊꯔꯣꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯅꯨꯒꯤ ꯃꯄꯨꯔꯣꯏꯕ ꯊꯧꯕꯁꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ ꯆꯅꯨꯅ ꯃꯈꯣꯏ ꯇꯥꯗ ꯍꯜꯂꯛꯄꯤꯔꯦꯗꯅ ꯍꯜꯂꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯐꯤꯒ ꯑꯃꯨꯛ ꯁꯨꯔꯒ ꯂꯩꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯐꯤ ꯁꯨꯕꯕꯣ ꯅꯠꯇꯦ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯕꯁꯤꯅꯤ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦꯗ ꯐꯤ ꯑꯃ ꯑꯅꯤ ꯈꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯥꯗ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯖꯔꯝꯕꯅꯤ ꯑꯩ ꯂꯧꯕꯨꯛꯇꯒꯤ ꯆꯥꯛ ꯂꯥꯝꯃꯛꯇꯅ ꯍꯜꯂꯛꯏꯕꯅꯤꯅꯦ ꯂꯣꯏꯔꯦ ꯑꯩ ꯆꯥꯛ ꯁꯦꯝꯃꯝꯃꯒꯦ ꯍꯣꯏ ꯑꯩꯁꯨꯅꯦ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯔꯛꯑꯒꯦ ꯍꯣꯏ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯆꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯃꯈꯣꯏ ꯇꯥꯗꯅ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯐꯔꯦ ꯁꯦꯝꯃꯝꯃꯨ ꯑꯩꯁꯨ ꯆꯪꯉꯛꯑꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯊꯧꯕꯅ ꯑꯩꯗꯤꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯆꯥꯔꯣ ꯀꯩꯅꯣ ꯃꯥꯡꯗ ꯊꯥꯡꯇꯣꯛꯑꯒ ꯊꯝꯃꯨꯁꯤꯕꯨ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯄꯨꯊꯣꯔꯛꯏꯕ ꯉꯥꯁꯤ ꯌꯥꯝꯃꯜꯂꯤꯅꯦ ꯀꯥꯏꯗꯒꯤ ꯌꯥꯝꯕꯅꯣꯗ ꯍꯣꯔꯦꯟꯅ ꯂꯩꯍꯧꯗ꯭ꯔꯕ ꯍꯥꯄꯣ ꯍꯥꯏꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯕꯅꯤ ꯆꯥꯛ ꯆꯥꯕ ꯍꯧꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯧꯒꯠꯄꯗꯣ ꯇꯜꯂꯦꯕ ꯆꯥꯛ ꯄꯨꯛ ꯊꯪꯒꯠꯂꯦꯕ ꯑꯗꯨ ꯇꯧꯗꯅꯕꯅꯦ ꯑꯩꯅ ꯍꯧꯒꯠꯂꯛꯏꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝꯃꯜꯂꯤꯅꯦ ꯅꯪꯒꯤꯁꯦ ꯌꯥꯝꯃ ꯀꯩꯗꯧꯔꯒꯦ ꯉꯥ ꯆꯥꯕ ꯍꯥꯏꯕꯁꯦ ꯄꯦꯟꯅ ꯆꯥꯒꯗꯕꯅꯤ ꯍꯣꯏꯅꯦ ꯄꯦꯟꯅ ꯆꯥꯒꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯒ ꯆꯥꯊꯣꯛꯑꯗꯤ ꯍꯣꯔꯦꯟꯒꯤ ꯑꯝꯇ ꯂꯩꯔꯔꯣꯏꯅꯦ ꯅꯪꯕꯣ ꯑꯁ ꯍꯣꯔꯦꯟꯒꯤꯅꯅꯦ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯑꯒ ꯀꯣꯛ ꯂꯩꯔꯨꯔꯒ ꯂꯣꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯔꯒꯦꯀꯣ ꯆꯥꯔꯣ ꯅꯪꯁꯨ ꯆꯥꯕ ꯍꯧꯔꯣꯗꯅ ꯆꯥꯔꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ ꯊꯔꯣꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯅꯤ ꯃꯆꯥ ꯃꯃꯧꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯎꯔꯝꯃꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯁꯨ ꯇꯥꯔꯝꯃꯤ ꯊꯔꯣ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯝꯗꯅ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯝꯃꯤ ꯊꯔꯣ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯃꯃꯥ ꯑꯩꯉꯣꯟꯗꯅ ꯂꯩꯇꯦ ꯍꯥꯏꯖꯤꯜꯂꯒ ꯃꯈꯣꯏꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯥꯕ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤꯅꯦ ꯃꯈꯣꯏꯅ ꯆꯥꯍꯧꯔꯤꯕ ꯉꯥꯗꯤ ꯑꯩꯉꯣꯟꯗꯅ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯥꯞꯇꯕ ꯑꯩꯁꯦ ꯑꯣꯈꯥꯛꯇꯤ ꯄꯤꯖꯅꯤꯡꯗꯕ ꯖꯥꯠꯅꯤ ꯉꯝꯃꯤꯗꯀꯣ ꯃꯈꯣꯏꯅ ꯉꯝꯕꯁꯦ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯑꯉꯛꯄꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯉꯥ ꯃꯆꯥꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕ ꯐꯠꯇ꯭ꯔꯤꯕꯅꯤꯅꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯥꯖꯈꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯈꯪꯕ ꯅꯠꯇꯦ ꯍꯅꯨꯕꯤ ꯃꯃꯥ ꯑꯩꯅ ꯑꯔꯥꯟꯕ ꯑꯗꯨꯃꯛ ꯇꯥꯍꯧꯔꯕ ꯇꯣꯜꯂꯤꯗꯀꯣ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯇꯣꯟꯕꯁꯦ ꯃꯧ ꯐꯠꯇꯕꯅ ꯐꯠꯇꯕꯁꯤꯁꯨ ꯐꯖꯅ ꯐꯠꯇꯕ ꯖꯥꯠꯅꯤ ꯃꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯈꯣꯏꯗꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ ꯃꯤꯑꯣꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯃꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ ꯊꯔꯣꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯖꯔꯝꯃꯤ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤꯗꯨ ꯆꯅꯨ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯆꯅꯨꯅ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯅꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯍꯩꯃꯥ
ꯇꯣꯝꯕꯤ ꯅꯪ ꯂꯥꯛꯏꯗꯅ ꯍꯣꯏ ꯏꯆꯦ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯝꯕꯤꯔꯣ ꯆꯥꯏꯔꯝꯃꯤꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯆꯅꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯆꯦ ꯅꯪꯒꯤ ꯐꯤꯗꯣ ꯊꯤꯜꯂꯛꯀꯦ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯀꯥꯎꯔꯒ ꯂꯩꯔꯕ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦ ꯅꯪ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯇꯧꯔꯤꯁꯦ ꯁꯥꯎꯗꯦꯗ ꯑꯗꯨꯒꯤꯗꯤ ꯏꯆꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯏꯆꯦ ꯄꯨꯊꯣꯛꯄꯤꯔꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯑꯗꯣ ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯗꯒꯤ ꯀꯩꯅꯣꯝꯇꯒ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯇꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯤ ꯏꯆꯦꯒꯤ ꯐꯤ ꯑꯃ ꯂꯩꯕꯗꯣ ꯑꯩꯒꯤ ꯐꯤ ꯑꯃ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯕꯅꯣ ꯑꯃ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯏꯆꯦꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄꯗꯒ ꯍꯦꯛ ꯍꯦꯛ ꯏꯟꯕꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯐꯤꯗꯣ ꯏꯟꯃꯟꯗꯅ ꯇꯜꯂꯕ ꯑꯃ ꯂꯩꯒꯗꯕꯗꯨꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯗꯗꯅ ꯂꯩꯔꯕ ꯑꯗꯨꯒꯤ ꯏꯆꯦꯒꯤ ꯐꯤꯗꯣ ꯑꯝꯇ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯆꯦ ꯌꯦꯡꯉꯛꯀꯦꯀꯣ ꯑꯗꯨꯒꯤ ꯐꯤꯗꯨꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯤ ꯏꯄꯥꯝꯂꯣꯝꯒꯤ ꯃꯤꯅ ꯂꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕꯤ ꯃꯥꯅ ꯃꯄꯥꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯊꯔꯣꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯩꯃꯥ ꯇꯣꯝꯕꯤ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏꯅꯦ ꯑꯩ ꯂꯥꯛꯑꯝꯃꯤꯅꯤ ꯏꯃꯧꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯂꯩꯔꯕ ꯏꯆꯦꯗꯒꯤ ꯄꯣꯠ ꯆꯩ ꯑꯃ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ ꯑꯣ ꯅꯆꯦꯒꯗꯤ ꯊꯦꯡꯅꯔꯕ꯭ꯔꯣ ꯍꯣꯏ ꯏꯅꯦ ꯊꯦꯡꯅꯔꯦ ꯏꯆꯦꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦꯅꯦ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯎꯗꯦ ꯏꯃꯧꯗꯤ ꯊꯕꯛꯇ ꯍꯣꯠꯅꯗꯨꯅ ꯇꯜꯂꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯅꯦ ꯐꯩ ꯐꯩ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯅꯦ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯍꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯌꯥꯎꯗꯤꯌꯦ ꯏꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯂꯤꯌꯦ ꯐꯩ ꯐꯩ ꯑꯅꯥ ꯑꯌꯦꯛꯄꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯣꯏ ꯏꯅꯦ ꯅꯪ ꯐꯝꯍꯧꯒꯣꯀꯣ ꯏꯅꯦ ꯏꯪꯈꯣꯜꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯏꯅꯦ ꯋꯥ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯆꯅꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯁꯦ ꯅꯪꯒꯤ ꯐꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯇꯣꯝꯕꯤꯗꯨ ꯐꯤꯗꯨ ꯂꯧꯗꯨꯅ ꯍꯣꯏ ꯏꯆꯦ ꯆꯅꯨ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯀꯩꯁꯨ ꯍꯥꯏꯔꯝꯗꯤꯌꯦ ꯏꯆꯦ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕ꯭ꯔꯅꯦ ꯍꯥꯏꯔꯝꯗꯤꯌꯦ ꯏꯆꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯦ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯀꯟꯕꯅꯤ ꯀꯔꯤ ꯐꯠꯇꯕ ꯍꯥꯏꯍꯧꯁꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯤꯌꯦ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯈꯔ ꯈꯛꯇꯅꯤ ꯍꯪꯉꯝꯕ ꯍꯥꯏꯕꯨ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯐꯩꯌꯦ ꯍꯥꯏꯔꯝꯗꯦ ꯑꯗꯣ ꯐꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦꯕ ꯏꯆꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯑꯗꯣ ꯐꯪꯗ꯭ꯔꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯒ ꯀꯣꯟꯅ ꯊꯪꯗꯅꯦ ꯐꯪꯗ꯭ꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯂꯛꯑꯦ ꯀꯨꯏꯔꯦ ꯏꯄꯥꯝꯂꯣꯝꯗ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯩꯁꯨꯅꯦ ꯂꯧꯕ ꯀꯥꯎꯗꯅ ꯑꯗꯨꯝ ꯂꯧꯗ꯭ꯔꯕ ꯇꯧꯔꯤꯁꯦ ꯏꯅꯥꯎꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯪ ꯍꯪꯖꯕꯁꯤꯗ ꯏꯆꯦꯅ ꯄꯤꯗꯤ ꯌꯥꯝ ꯄꯤꯅꯤꯡꯕꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯋꯥꯏꯒꯦ ꯍꯥꯏꯔꯒ ꯄꯤꯗꯕꯁꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯨ ꯌꯥꯔꯦꯗ ꯏꯆꯦ ꯅꯪ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯊꯣꯛꯀꯗꯕꯅꯣ ꯏꯆꯦ ꯅꯣꯡ ꯅꯤꯅꯤ ꯈꯔ ꯂꯩꯔꯒ ꯏꯄꯥꯝꯂꯣꯝꯗ ꯆꯠꯇꯧꯕ ꯂꯩꯌꯦ ꯑꯗꯨꯗ ꯂꯧꯔꯁꯨ ꯂꯧꯕꯤꯔꯛꯑꯒꯦ ꯏꯆꯦ ꯍꯌꯦꯡꯒꯤꯅꯦ ꯅꯪꯉꯔꯣꯏ ꯑꯩ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨ ꯑꯗꯨꯝ ꯏꯜꯂꯒꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦꯁꯦ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯑꯩ ꯌꯨꯝꯗꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯠꯂꯣ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯏꯆꯦꯁꯦ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯊꯣꯔꯛꯀꯦ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯆꯅꯨ ꯆꯠꯈꯤꯕ ꯇꯣꯝꯕꯤꯗ ꯌꯦꯡꯍꯧꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ ꯃꯁꯤꯒꯤ ꯇꯣꯝꯕꯤ ꯍꯥꯏꯕꯁꯤꯁꯨ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯌꯦꯡꯕꯗꯅ ꯏꯆꯝ ꯆꯝꯖꯕꯒ ꯃꯥꯜꯂꯒ ꯃꯣꯂꯤ ꯃꯣꯡ ꯍꯥꯗꯦꯅꯦ ꯃꯁꯦ ꯑꯩꯅ ꯐꯤ ꯑꯃ ꯋꯥꯏꯕ ꯍꯧꯔꯨꯏ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯋꯥꯏꯕ ꯍꯧꯔꯛꯏꯅꯤꯅꯦ ꯌꯥꯏ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯝꯇꯁꯨ ꯋꯥꯏꯕꯁꯨ ꯐꯪꯉꯣꯏꯗꯕꯗ ꯑꯩꯅ ꯃꯤꯒꯤ ꯋꯥꯏꯔꯁꯨ ꯃꯤꯅꯗꯤ ꯑꯩꯒꯤ ꯋꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯩꯅꯗꯤ ꯀꯌꯥꯗ ꯐꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯅ ꯅꯣꯡꯃꯇ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯋꯥꯏꯔꯨꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯋꯥꯏꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅꯗꯤ ꯌꯥꯝꯅ ꯐꯕ ꯏꯆꯝ ꯆꯝꯕꯒ ꯃꯥꯜꯂꯨꯔꯒ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝ ꯃꯕꯨꯛ ꯐꯠꯇꯦ ꯍꯥꯏꯅꯕꯗꯣ ꯑꯩꯅꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨꯒ ꯌꯥꯝꯅ ꯐꯕꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯄꯣꯠ ꯆꯩ ꯋꯥꯏꯅꯗ꯭ꯔꯒ ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯏꯕ ꯍꯧꯔꯛꯄ ꯑꯩꯅꯗꯤ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯅ ꯐꯖꯅꯒ ꯇꯧꯔꯤꯕꯅꯦꯕ ꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯏꯕꯅꯤ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯏꯀꯥꯏ ꯍꯥꯏꯔꯨꯔꯤꯕꯅꯦꯕ ꯃꯥꯅ ꯑꯐꯕ ꯁꯥꯗꯅ ꯍꯥꯏꯖꯤꯜꯂꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯪꯂꯨꯔꯤꯁꯤꯅꯦꯕ
ꯃꯥꯅ ꯄꯤꯅꯤꯡꯗꯗꯅ ꯍꯥꯏꯖꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯪꯕꯅꯤ. ꯃꯤꯒꯤ ꯃꯄꯣꯠꯅ ꯋꯥꯏꯒꯦ ꯍꯥꯏꯕ, ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯣꯠꯅ ꯄꯤꯔꯣꯏ ꯍꯥꯏꯕ. ꯀꯔꯝꯕ ꯃꯕꯨꯛꯅꯣ ꯑꯁꯤꯕꯣ? ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯥꯒꯤ ꯃꯄꯣꯠꯁꯨ ꯈꯔ ꯄꯤꯊꯣꯛꯄ ꯇꯝꯕ ꯇꯥꯔꯦ. ꯀꯔꯤ ꯅꯨꯄꯤꯅꯣ ꯃꯕꯨꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ, ꯃꯊꯃꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯄꯁꯤꯕꯣ? ꯑꯩꯅꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ. ꯑꯗꯨꯒ ꯃꯥꯗꯤ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦ. ꯉꯁꯤꯗꯒꯤꯅꯦ ꯃꯔꯤ ꯇꯠꯂꯕꯅꯤ. ꯇꯤꯟꯅꯔꯕꯁꯨ ꯂꯥꯞꯇꯤꯟ ꯇꯤꯟꯅꯔꯅꯤ. ꯁꯤꯒꯨꯝꯕꯁꯤꯗꯤꯅꯦ ꯂꯣꯏꯅꯕ ꯌꯥꯕ ꯅꯠꯇꯦ, ꯃꯕꯨꯛ ꯐꯠꯇꯕꯁꯤ. ꯃꯥꯅ ꯉꯔꯥꯡꯗ ꯐꯤ ꯏꯜꯂꯒ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯎꯍꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯄꯥꯝꯂꯣꯝꯗ ꯐꯤꯗꯣ ꯂꯩꯈꯤꯕ ꯀꯨꯏꯔꯦ ꯀꯥꯏꯅ. ꯆꯤꯟꯊꯤꯕꯤꯁꯤꯗꯤ. ꯇꯣꯝꯕꯤ ꯆꯅꯨꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯊꯔꯣꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯊꯔꯣꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯦꯗꯅ?" "ꯍꯣꯏ ꯃꯥ." "ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ. ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅꯤꯅ ꯋꯥꯔꯝꯃꯅꯤ ꯏꯆꯥꯁꯦ." ꯊꯧꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯏꯃꯥ, ꯁꯤ ꯀꯩꯅꯣꯅꯦ ꯁꯤꯕꯣ?" "ꯑꯩꯅ ꯏꯃꯥꯒꯤ ꯐꯤ ꯑꯃ ꯂꯩꯔꯛꯄꯅꯤ. ꯏꯃꯥꯅ ꯄꯥꯝꯖꯔꯕ ꯐꯖꯔꯕ ꯌꯦꯡꯉꯣ ꯏꯃꯥ." "ꯍꯩꯃꯥ, ꯏꯃꯥꯒꯤ ꯐꯤ ꯂꯩꯔꯛꯏꯕ?" "ꯍꯣꯏ, ꯏꯃꯥꯅ ꯈꯣꯏꯗꯥꯖꯔꯕ ꯌꯦꯡꯉꯣ. ꯅꯆꯥꯅ ꯍꯩꯇ ꯍꯩꯇ ꯂꯩꯔꯛꯄꯅꯤ. ꯏꯆꯥꯅ ꯏꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯛꯏꯕ. ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯌꯦꯡꯉꯣ ꯏꯃꯥ, ꯐꯤꯗꯣ ꯄꯥꯝꯖꯔꯕ꯭ꯔꯥ ꯍꯥꯏꯗꯅ." "ꯏꯁ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ. ꯏꯆꯥꯅ ꯐꯤ ꯈꯟꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩ. ꯏꯆꯥꯅ ꯂꯩꯔꯛꯏꯕꯁꯤ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ." ꯊꯧꯕꯁꯨ ꯃꯣꯃꯣꯟ ꯇꯧꯅ, "ꯏꯃꯥꯅꯕꯨ ꯈꯣꯏꯗꯥꯖꯔꯕꯗꯤ ꯌꯥꯔꯦꯗ." ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨꯁꯨ ꯊꯣꯛꯂꯛꯇꯨꯅ, "ꯍꯩꯃꯥ, ꯃꯈꯣꯏ ꯇꯥꯗ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤꯗꯅ?" "ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ." "ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ?" "ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯐꯤ ꯑꯃ ꯂꯩꯔꯛꯄ. ꯑꯗꯨꯗꯣ ꯏꯃꯥꯗ ꯄꯥꯝꯕ꯭ꯔꯥꯅ ꯍꯪꯉꯝꯕꯅꯤ." "ꯁꯤꯔꯣ? ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ." "ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯟꯕ ꯍꯥꯏꯔꯦꯗꯅ." "ꯏꯃꯥꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯅꯕ ꯀꯩꯗꯧꯕꯩ ꯂꯩꯔꯨꯔꯤꯅꯣꯅꯦ ꯅꯪꯕꯣ?" "ꯍꯦꯔꯥ ꯏꯃꯥ, ꯁꯤ ꯂꯩꯕꯗ ꯁꯦꯜ ꯃꯌꯥꯝ ꯇꯤꯡꯕ ꯅꯠꯇꯦꯗ. ꯑꯃꯟꯕ ꯉꯥꯛꯇ ꯁꯨꯝ ꯏꯟꯗꯨꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯐꯖ ꯐꯖꯕ ꯑꯍꯟꯕ ꯏꯟꯒꯗꯕꯅꯤ. ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯑꯗꯨꯝ ꯐꯪꯕꯅꯤꯗ." ꯆꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯐ ꯁꯥꯗꯨꯅ, "ꯏꯃꯥ ꯑꯃꯨꯛ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯊꯤꯔꯤ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤꯅ ꯂꯩꯔꯛꯏꯁꯦ ꯀꯣꯛ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯨ." "ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ." ꯆꯅꯨ ꯃꯈꯥ ꯇꯥꯗꯨꯅ, "ꯑꯩꯅꯁꯨꯅꯦ ꯈꯟꯕ ꯀꯨꯏꯔꯕ, ꯑꯗꯨꯗꯅꯦ ꯉꯁꯤ ꯍꯦꯛꯇ ꯂꯩꯔꯛꯑꯕ." ꯆꯅꯨ ꯃꯅꯦꯝꯄꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯄꯥꯝꯖꯔꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥꯅ ꯂꯩꯔꯛꯏꯁꯤꯕꯣ?" "ꯌꯥꯝ ꯄꯥꯝꯖꯔꯦ. ꯏꯃꯥꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ." "ꯐꯔꯦ ꯐꯔꯦ, ꯏꯃꯥꯒꯤꯅ ꯊꯃꯣꯏ ꯑꯗꯨꯅꯕꯨ ꯄꯥꯝꯖꯔꯕꯗꯤ." ꯊꯧꯕꯅ, "ꯌꯦꯡꯉꯣꯏ, ꯑꯩ ꯊꯣꯡꯒꯥꯜ ꯄꯥꯎꯗ ꯊꯣꯛꯎꯈꯤꯒꯦ." "ꯀꯩꯗꯧꯕꯅꯣ? ꯍꯧꯖꯤꯛꯇ ꯊꯕꯛ ꯍꯜꯂꯛꯑꯒ?" "ꯏꯇꯥꯎꯗꯣ ꯑꯝꯇ ꯎꯅꯔꯨꯒꯦꯅ ꯇꯧꯕꯅꯤ. ꯑꯗꯨꯒ ꯂꯧꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯀꯦ. ꯂꯧꯕꯨꯛꯇꯒ ꯆꯠꯇꯕ ꯀꯨꯏꯔꯦ." "ꯍꯣꯏ ꯍꯣꯏ." ꯋꯥꯗꯣ ꯍꯥꯏꯔꯝꯃꯒ ꯊꯧꯕꯗꯨ ꯊꯣꯛꯈ꯭ꯔꯦ. ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯅꯨꯗꯨ ꯃꯅꯦꯝꯄꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥꯗꯤ ꯍꯔꯥꯎꯔꯝꯃꯤꯅꯤꯅꯦ ꯍꯥ, ꯅꯆꯥꯅꯨꯄꯥꯅꯒ ꯐꯖꯕ ꯑꯃ ꯂꯩꯔꯛꯑꯕꯅꯤꯅ." "ꯏꯃꯧ ꯏꯕꯦꯝꯃ, ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯏꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ?" "ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯆꯥꯅꯨꯄꯥꯁꯤꯗ ꯑꯩ ꯈꯪꯍꯟꯗꯅ ꯐꯤ ꯂꯩꯅꯅꯕ ꯏꯃꯥꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯤ ꯅꯠꯇ꯭ꯔꯣ?" "ꯍꯩ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨꯀꯣ. ꯏꯆꯥꯅꯨꯄꯥꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ. ꯃꯁꯥ ꯃꯇꯣꯝꯇꯅꯅꯦ ꯂꯩꯖꯔꯛꯂꯤꯕꯅꯤ." "ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯂꯣꯏ ꯈꯪꯖꯥꯅꯤ." "ꯏꯆꯥꯅꯨꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯐꯤ ꯃꯇꯠ ꯑꯃꯈꯛ ꯂꯩꯔꯛꯄꯁꯤꯗ ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯅꯦ ꯍꯥ?" "ꯁꯥꯎꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ. ꯐꯤ ꯃꯇꯠ ꯀꯥꯏꯅ ꯑꯁꯤ ꯀꯌా ꯄꯤꯔꯝꯒꯅꯤ? ꯁꯦꯜꯅꯒ ꯑꯁꯨꯛ ꯌꯥꯝ ꯆꯤꯜꯂꯀꯥꯟꯁꯤꯗ ꯑꯩ ꯐꯥꯎꯕꯗꯅꯦ ꯍꯥꯟꯅꯒꯤ ꯐꯤ ꯈꯔ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯋꯥꯏ ꯇꯧꯗꯅ ꯏꯜꯂꯤꯕꯅꯤ ꯈꯪꯉꯕ? ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯐꯤꯁꯤꯡꯗꯣ ꯁꯦꯡꯅ ꯁꯦꯡꯅ ꯁꯨꯔꯒ ꯏꯟꯕ ꯌꯥꯏ. ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯜꯂꯦꯕ. ꯏꯃꯥꯅꯕꯨ ꯍꯧꯖꯤꯛꯄꯨ ꯐꯖꯕ ꯐꯤ ꯏꯜꯂꯒ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯀꯦꯁꯤꯟ ꯇꯧꯁꯤꯟꯅꯕꯗꯤ ꯍꯩꯈ꯭ꯔꯄꯣꯠꯅꯤ." "ꯍꯩ, ꯑꯗꯨꯝꯅ ꯉꯥꯡꯒꯗꯕ ꯑꯣꯏꯔꯒꯗꯤꯅꯦ, ꯁꯦ ꯐꯤꯁꯦ ꯅꯪ ꯂꯧꯔꯣ, ꯏꯃꯥ ꯏꯜꯂꯔꯣꯏ." "ꯍꯣ, ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗꯤꯌꯦ. ꯅꯆꯥꯅꯨꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯂꯧꯔꯛꯄ ꯈꯪꯉꯕ? ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯒ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯀꯞꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯔꯥꯟꯕ ꯇꯥꯍꯟꯒꯦ ꯍꯥꯏꯔꯣ? ꯀꯩ ꯀꯥꯟꯗꯕꯗ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ." ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯅꯨꯗꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯊꯔꯣ ꯅꯨꯡꯉꯥꯏꯇꯅ ꯐꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. "ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯦꯛ ꯂꯧꯔꯛꯄ ꯏꯃꯧ ꯅꯨꯄꯤꯅꯤꯀꯣ. ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯁꯦ ꯀꯔꯝ ꯀꯥꯟꯗꯅ ꯅꯪꯅ ꯐꯔꯛꯀꯗꯕ ꯃꯥꯟꯗꯦ. ꯃꯃꯥ ꯄꯨꯛꯅꯨꯡꯒꯤ ꯑꯣꯏꯔꯝꯒꯅꯤ." ꯏꯃꯨꯡꯗꯁꯨ ꯆꯅꯨꯗꯨ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯏ꯫
ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯤ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅꯦ ꯅꯤꯡꯕ ꯑꯝꯇ ꯊꯨꯡꯉꯔꯣꯏꯗꯕꯅꯤ ꯈꯔ ꯊꯨꯅ ꯍꯅꯨꯔꯒ ꯁꯣꯜꯂꯒ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯁꯤꯍꯟꯅꯤꯡꯂꯕꯁꯨ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯗꯦ ꯍꯥꯏꯕꯅꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯉꯥꯏ ꯃꯃꯥꯅꯤꯅ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯍꯦꯛ ꯂꯩꯇ꯭ꯔꯗꯅ ꯃꯃꯥ ꯍꯅꯨꯕꯤ ꯁꯤꯗ ꯀꯨꯏꯗ꯭ꯔꯕꯤꯁꯤꯒꯤ ꯂꯩꯔꯛꯇꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯆꯅꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯆꯥꯛꯅ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯅꯨ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯑꯌꯤꯡꯕꯤꯅ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕ꯭ꯔꯣ ꯇꯧꯏꯗꯨꯕꯣ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯆꯥꯔꯛꯇꯦ ꯆꯥꯛ ꯑꯝꯇ ꯑꯗꯨꯗꯤ ꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯏꯃꯥ ꯑꯩꯗꯤ ꯑꯍꯥꯎꯕ ꯅꯠꯇꯗꯤ ꯆꯥꯅꯤꯡꯗꯦꯀꯣ ꯍꯣꯏꯅꯦ ꯏꯆꯥꯒꯤꯕꯨ ꯀꯩꯅꯣ ꯑꯍꯥꯎꯕ ꯃꯀꯣꯛ ꯊꯣꯡꯉꯒ ꯂꯣꯏꯔꯦ ꯑꯗꯨꯅꯦꯕ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯉꯝꯃꯕꯣ ꯀꯥꯏꯗꯩꯅꯣꯗ ꯊꯣꯡꯉꯝꯗꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣꯗꯤ ꯃꯥꯗꯤ ꯌꯨꯝꯗ ꯆꯥꯔꯣꯏ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯛꯀꯅꯤ ꯍꯥꯏ ꯉꯟꯇꯥꯅ ꯑꯗꯨꯝ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯅꯅꯦꯝꯄꯣꯛꯇꯤ ꯃꯁꯥꯅ ꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯖꯅꯤ ꯍꯩꯃꯥ ꯆꯠꯂꯝꯗꯥꯏꯗꯨꯗ ꯃꯥꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯉꯝꯖꯕ ꯅꯠꯇꯦ ꯍꯣꯏꯗ ꯐꯅꯌꯥꯝꯁꯨ ꯀꯜꯂꯤꯗꯨꯕꯨ ꯃꯁꯥꯒꯤꯕꯨ ꯊꯣꯡꯉꯒ ꯃꯥꯏꯅ ꯆꯥꯖꯖꯅꯤ ꯑꯗꯨꯅꯤ ꯏꯃꯥ ꯑꯗꯣ ꯅꯪ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣꯗꯅ ꯂꯩꯗꯣꯏꯅꯤ ꯏꯃꯥ ꯍꯌꯦꯡ ꯍꯟꯗꯣꯏꯅꯤ ꯑꯗꯨꯅꯤꯗꯅ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯕ ꯀꯨꯏꯔꯦꯕ ꯍꯣꯏ ꯏꯃꯥ ꯁꯦ ꯏꯃꯥ ꯏꯃꯥꯒꯤꯅꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨ ꯌꯦꯡꯒꯦ ꯍꯩꯃꯥ ꯁꯤꯗꯤ ꯐꯅꯦꯛꯅꯤꯗꯅ ꯃꯥꯅꯦ ꯏꯃꯥ ꯏꯃꯥꯒꯤ ꯐꯅꯦꯛꯅꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗꯅ ꯐꯅꯦꯛꯁꯤꯗꯤ ꯑꯩꯅ ꯏꯃꯥ ꯁꯦꯠꯅꯕꯅ ꯁꯨꯝ ꯄꯨꯔꯛꯄꯅꯤ ꯏꯃꯥꯒꯤ ꯐꯅꯦꯛꯀ ꯌꯥꯝꯅ ꯂꯩꯇꯕꯒ ꯏꯆꯥꯅ ꯄꯨꯔꯛꯂꯤꯕꯁꯦ ꯆꯞ ꯆꯥꯔꯦ ꯍꯣꯏ ꯏꯃꯥ ꯃꯆꯨꯁꯤꯡꯁꯦ ꯄꯥꯝꯖꯔꯕ ꯌꯦꯡꯉꯨ ꯌꯦꯡꯒꯦ ꯏꯃꯥ ꯌꯦꯡꯒꯦ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ ꯑꯁ ꯃꯆꯨꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯐꯖꯩ ꯏꯃꯥꯅ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤꯅꯦꯍꯦ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅꯅꯦ ꯏꯃꯥꯅ ꯄꯥꯝꯖꯒꯗꯕ ꯉꯥꯛꯇ ꯈꯟꯕ ꯏꯆꯥꯗꯅꯤ ꯃꯃꯥ ꯑꯩꯕꯨ ꯅꯤꯡꯖꯕ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯃꯃꯥ ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯩꯕꯗꯅꯦ ꯏꯆꯥꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯤꯡꯉꯝꯃꯅꯤꯗꯣ ꯇꯧꯔꯤꯁꯦ ꯀꯥꯏꯗꯩ ꯁꯦꯜꯅꯣꯗ ꯏꯃꯥ ꯑꯝꯇ ꯇꯤꯡꯗꯤꯌꯦ ꯀꯔꯤꯕ ꯁꯦꯜ ꯇꯤꯡꯗꯦꯕ ꯇꯤꯡꯗꯤꯌꯦ ꯁꯦꯜ ꯇꯤꯡꯗꯅꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯌꯥꯝꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯒꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯨꯔꯥꯟꯕꯅꯦꯕ ꯍꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃꯅꯦ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯁꯛꯇꯥꯗꯣ ꯍꯦꯛ ꯅꯨꯡꯁꯤꯃꯟꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯃꯥꯗꯤ ꯐꯅꯦꯛ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯗ꯭ꯔꯣ ꯊꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯂꯣꯠꯁꯤꯜꯂꯕꯅꯤꯅ ꯑꯗꯨꯝ ꯐꯪꯗ꯭ꯔꯦꯗꯅ ꯑꯁ ꯅꯪꯅ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯏꯃꯥꯗ ꯄꯤꯊꯣꯔꯛꯏꯕꯅꯤꯅꯦ ꯃꯥꯗꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏꯕꯣ ꯑꯃ ꯑꯅꯤ ꯂꯩꯕꯅꯤ ꯑꯃ ꯑꯅꯤ ꯈꯛꯇ ꯍꯣꯏ ꯑꯗꯨꯅ ꯃꯥꯏꯅ ꯁꯤꯟꯗꯅ ꯁꯦꯠꯆꯔꯅꯤ ꯏꯃꯥꯅ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯤ ꯍꯣꯏꯗ ꯑꯝꯇ ꯂꯩꯇꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯃ ꯑꯅꯤ ꯂꯩꯔꯤꯕꯗꯣ ꯌꯥꯔꯦ ꯆꯞ ꯆꯥꯔꯦ ꯑꯗꯨꯅꯤ ꯏꯃꯥ ꯃꯃꯥ ꯃꯆꯥ ꯃꯕꯨꯛ ꯐꯠꯇꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ